Khuraijam Athoubana UN session the Manipur gi Wathok Puthokhre United Nations ki forum the Manipur gi issue ase Meetei na minority Christian tribal Singda Chathaba Meeot-Meenei Oina Uhannaba Hotnaramle Khuraijam Athoubana Geneva da sathariba Yankai Mari suba UN Human Rights Council session 2023 da saruk yariba Khuraijam Athoubana awang nongpok state singi oiriba phibam amade Manipur da hojik thokliba wathok asigi matangda marik sumba wafam sing puthokduna malemgi miyamgi pungning singsinkhre International Peace and Social Advancement IPSAna thadorokpa cherol amada Geneva da hojik sathariba Yankai Mari suba UN Human Rights Council session 2023 da saruk yariba Khuraijam Athoubana tha asigi taraga nipanda independent experts sing saruk yaba interactive dialogue ta Manipur da Yumthangnaba laibaktage changsilakpa chinkuki narco terrorist singna state asigi chingi lamda paktaknana popi pambi thaduna Indo-Myanmar borderland asida anauba golden triangle ama semgalakpa loinana chingmai kokthokuna popi pambi sing thabana lamda masigi mahusagi khalda kaitharagliba kaya ase puthoktuna pungning singsin khiaire ngarang September 18 dasu Khuraijam Athoubana session asigi interactive dialogue ki matamda Manipur da thokliba wathok asigi matang da marik sumba wafam sing puthokduna session asigi vice chairman gi pungning singsin khi haire maki warol da Manipur da mercenary singna lamdam asigi micham praja sing gi hak khongaunaba thabak thauram kaya chatharakpagi matang da marik sumba wafam sing thambaga loinana hiram asida akanba midyeng sangbinaba vice chairman gi pungning singsin khe mahakna makhata na narco terrorist amade kuki militant sing na May 3 dage Manipur gi yellow mi Meetei da nongmai bom sizinaduna landabadage ngasi faubada micham miyoi chani hena sihankhiba yum kaya ama mai thadoktuna miyoi lising kaya mayum makai leitaba miyoi oheliba asige matang dasu marik sumba wafam sing thamkhi haire asigumba Manipur da oiriba phibam asida Athouba da international body asina midyang changbiduna Manipur da sathariba miyoi bagi hak khongaunaba thodok sing loisan biduna sante gi punsida hanjilhan binabasu pungning singsin khi haire ipsagi cherol asina makhatara duna Khuraijam Athoubana session asida saruk yabagi mathakta United Nations ki room number 25 ta World Evangelical Alliance na sinduna pangthokpa tongan-tongan ba thoram singdasu saruk yari haire amaromda ngarang World Evangelical Alliance na sinduna ngarang United Nations Human Rights Council ge side event oina Manipur violence ki matangda Geneva gi UN office da pangthokiba mifam amagi matangda Khuraijam Athoubana phongdorokpada mifam aduda mahak participant khak oibana mahakna wangangbagi matam supnage minute 3 phangbana puthokningba wafam mapung phana puthokpa ngamkhide phangliba minute 3 adu question hour matam oiragasu wahang hangbagi mahutta atenba matam adugi manungda Manipur da thokliba wathok asigi asengba wafam thamnaba mahakna honakhi haire UN forum da Manipur da thokliba wathok ase majority Hindu Meetei na minority Christian tribal da Meeot-Meenei Chathaba Oina Uhannaba Hotnaramle haiba wafam su thamlaklei